ngasi September gi tang ani 2020 yumsakaisa numit ki Imphal da phongba pauche kharagi headlines pathokjarage taminarasi. COVID-19 positive oiba nupi amasu laikhidre pung kunmari da case sam kuntra hengatki cham kun discharge tauki. National Highway kuntra tareta security na ngak seli haibagi mami tadre. Aina yadaba maungda sel khaibada driver sing khangba ngamdre. Nagagi issue athubada loishinnaba Prime Minister da taksinkhre. Loktak downstream hydroelectric project ki mai megawatt humputaruk MSPDCL na leiragani. Indo-Myanmar Friendship Gate animak hangkiroi dauri. Nupi job card holder amagi thabak tape laduna numit yankhaini gi khutsumal pikhre. Nitin Gadkari na lauthokibagi matung inna National Highway chamaga ani semba hore. Kodompokpi da tara positive oibadagi pak-sanna athingba thamkhre. Myanmar Indo-Myanmar Friendship Gate September kuntra phawba thingkigani. More da kaithel amadi dukan sing hangnare face mask ningthina sijinadri. BJP office da yuba morcha gi kangbu na protest tawkhre. Assam Rifles na Khemdo area dagi lupa karo tara taret rongi drug fare. Yaga China ga unkhatnarakpadagi phone network thingkhre. Amasung school nongna hangnabagi matangda report kaukhre. Thank you.